ngasi December ki tang 11 2023 sida khoi Forum for Restoration of Peace na khoi Manipur Press Club sida khoi akanba ongda Manipur da leiriba mayam da maru oina khoi valley da leiriba ichinaw maitei singda akanba ongda khoina appeal tawjari maramdi haukiba tang ahumda Imphal to Ukhru Road da khoi sakhang da basing kharana khoi tangkhul ki chinaw ahumbu yamna mom ta da thina phubiramgi maram asida je akhoi gi marak sida yamna nungaina da mong amada ina khutna da na tawna mayam se akhoi uba taba kanda akhoi Forum for Restoration of Peace na nungai da ahanba da phondoi loina na madu ki accident ki tamakta akhoi Forum for Restoration of Peace na strongly condemn toue amuka nahan tang nipan da akhoi gi Bisempur da Rongmei Nupi Ani akhoi gi marai paibi singna phubi khiba madugi viral mayam su ngarang akhoi na uba phange Sumaina madugi thodok nupi amabu nupi ani bu dumaina phubi khiba haibase akhoi Forum for Restoration of Peace na strongly akhoi condemn tawe aduga ngarang amuka taba nungai taba ma songi Tamelong chappa ki taxi driver amada demand tawba ki tamakta pide haidana khara chaiba khoppa phubi duna ngasi adugi irang amaso mu sagali akhoi subchalaga hainingbade nahan ukhur ki lambida tangkhul ahumda sakhangda basingna yamna thina phubi khiba madu akhoi Forum for Restoration of Peace na akanbada condemn tawe aduga gara nahan tang nipanda Bisempur da Rongmei Nupi Ani busu khut hakiba adugisu akhoina laina laude akhoina strongly condemn tawe aduga ngarang taxi ki driver adudusu mukba khu thagre haibagi pauta bu kanda ngasi akhoina strongly condemn tawe akhoina ngasi appeal tawningbadi sumaina masigi thokliba asigumba macha macha accident asigumba thodok mina pamdaba mina taningdaba asigumba thodok mayam sina maram oiraga akhoi Manipur da peaceful coexistence oina leiminariba punamak sida akaiba ma yamna akaiba mong mada lakadaba yi mong da akhoina uba phange madu tobignu haibase ngasi akhoina appeal tawjari maramdi ngasi Manipur da yamna phajadaba mong mada akhoi maite kai chi na kuki sigi marakta lan tawnadana mayam jati mayam wana leineragiba kana sida asigumba jati amaga amuka ungkhaningai gi lambi khiba kumna akhoi marakta sumaina thokdana tawna leibase khutakta lepio haibase akhoi forum na appeal tawjari masi matung tana sumaina thokdana tawn leirade akhoi Manipur se kaluk amaga ama yenthidara lan tam tawdarga akhoi se gari haigadra Manipur se ita da bomo amada chakhraga dore loina na masida akoina lenga su strongly condemn tawe maramdi masidi loina order leitabaga chamanare lenga leitabaga chamanare masi lenga leiramba tarade phajana sigumba se yengsalaga thoklamoi se koi hainingi ado thokiba do lenga ka phajana yengsanbiraga justice purapio haibase akoina appeal tawjari masi athuba matamda culprit singje pharaga justice purapi da batarade akhoi leiminariba jati kaluk marak sida noaina daba phatamina daba mongda lakadaba thokadaba mongda akhoi uba phange maram aduna ngasi akhoi Forum for Restoration of Peace haibasidi Manipur da leiminariba jati khutimak nungsi chanana akhoi mahausa kumna punsi kumna leiminasi haibigi semkatba forum ni ado forum asina appeal tawbadi asigumba se matung nauda mathangda tawbignu masina maram oiraga hojik akhoi Imphal manungda Manipur manungda nungsi chanana leiminaba marak sida wakhanda akiba pumningda adugumba phawbagi maramna jati mayam kalukida murung sunaraga akhoi da su pressure piba mayam se leire aduna asumaina dum continue tawrang leiba tarade Manipur se afaba dawai da su oiraroi haibase akhoi na mayam de appeal tawjari maram aduna ngasi Manipur da himinariba punamak peace puraningai loinamak honadana leiriba tancha sida asigumba thokaningdaba thodok mina pamdaba aduga mi amana tawroidaba thabak nupi phawbada khut thadana natraga paisa demand tawdana ki phawhondana leiriba punamak sina maram oiraga akhoi peaceful coexistence leiriba marak sida kaiga dore
akhoi ichinau naga singsu maite pangal singsu adopa chati nasu manipur da shanti pura ningai kada honna dana mayam se thodang laudana lamina dana lei akhoi forum for restoration of peace nasu madu da mamang tharaga lauraga leiri sumaina leiri ngai marak sida sumaina pamdaba thodok thokdana natraga kalup amagi ungkhaningai khannaningai gi machak simba gumna mi amada phuba chaiba natraga maram chadana phaba natraga demand pudau tawsandana masigumba mayam sina akhoi gi kalup karima rapta laitaba maram laitaba naga ga maite khanaba laite hujik maite pangal ga naga maite khanaba laite laitaba kalup sidasu amuk lehaningai gi simba mongda thokningai honaba gumna akhoi khara lera ga thokdana leiribase akhoi forum for restoration of peace na yamna luna lawi aduga strongly aduga accident punama adugi tama akhoi condemn tawi aduga loinana appeal tawri manipur da leminariba tampak da leiriba maitegi kalup sing khangde punamak atopa jati gi kalup punamak peaceful coexistence maintain tawningai gi tamakta wakhan changbiduna thabak tawbiduna leibiu honabiu haibase akoina appeal tawjari aduna nahan ukrugi thodok thokibado athupa matamda lengakna justice purapiu ngarang bisempurda thokiba adugi su lengakna justice adu purapiu ngarang ki tamelong gi driver da thokiba thodok adusu justice purapire hanaga aikoi manipurda ingna chingna nungsi chanana peaceful coexistence oina leimina si haibase forum for restoration of peace na akanba mongda mayamda appeal tawjabani appeal tawbugu loinana government kutak da miyan changbiu haibse akoina haijari ngasi phobada karigino lana sum tawnadana khotana leiri maraksida ngasi imphada handak waise khara mong ita tadaba mi mayambu aki chung phawndana tawri punamakse akoi government sida masi udarabra haibasisu government na masi khangdarabra haibase akoi forum for restoration of peace na lengap du su hangjari aroibada amuka ai strongly appeal tawge masi matter se yam serious oina lobiu garisu nataba nahangi ukrugi thodok lambi da thokiba thodok ngarang bisempur da thokiba thodok at nahan aduga ngarang tamelong gi driver ama taxi driver ama da thokiba thodok sina hojik imphal da leminariba akhoi kalup machine sida maru sonadana akhoi serana chagadaba moamada akhoi da pressure mayam pirakre please tapak da leriba ichinau singsu masi munna khandabiraga masi tawriba punamak kya ta khangdana kana gumana tawbo oiramnadi akhoi lenga akhoi se so singa athuba matamda masi control tawbiu aduga matung manawda amuk asikuma thoptaningai laktaningai thoraktaningai checksin view gari sunataba masi kumbagi maram oiraga akhoi ki kalup nungsi chanana masi naga ga maite pangal maite naga akhoi manungda gari mata leina daba pot sida kring ba leina ba ya pot amakumna sinba mongda taradaba kumna ubagi tamakta masi akhoi karisu pamde adu maso thohaningde thoktaningai ki tamakta masi da manipur da leminariba praja mayam appeal tawjabani thank you